Thaina mamangai matam amagi warini. Yamna ngalliba matam oibana ningthauna leingaklammi. Ningthau adugi mamingna Khumalakpa haina kaurami. Mabema mahaki mamingna Liklainu haina kawi. Nauna yumba lambida khongdarakpa kuidri mamitta macha yaudri. Makhoi anina leingakpa lamdam adu harau tayamna leirami. Lam asigi mamingna Yaisikol haina kaurami. Lam asida leiba mipum khuding suba nomba yamna kalami. Ayambana lam adugi mioi pumba sana sungba sana kotpa chatnarami. Amadi lam adubu sana popa laining thong mahakna kolami. Nongmagi numitni numit asimaktada yamna thajadana Yaisikol asida nonglei nungsit akanba ama numidang wairamgi matamda taurami. Tanja asidasu lairaba mallaba yumjaw aduda ngasidi matam kuirabagi tungda mamita macha udraba leima macha unaba tauri. Mapaladada mapuroiba oiriba chawba mathwai wana leiri mabukningda isorbu khurumjai. He taibang sembiba isor nasubu mangol pinabiyu khudong thiba nanghanbiganu imita icha matadi uhanbiyuba. Tarakli nawa mana hik Ima haina kappagi khonjel. Nawa mahangna kappagi khonjel tarabada panthau oiriba chawba maithong makalamjei warambadu khaji kokpagum matawi. Tanjaduda imungdagi amaibi aduna angang adubu pamduna thoraktuna angang adubu mangonda pibirami. Amaibi angang unaribi aduna chawbada yengduna bungo nachanupi ama phangjare penthokjaroko phaibok pokpani. Ahanba pokpado nupani adubu laibak thiba haibaduni sina pokle. Wahai adu tabada chawba amaibi adu ngakna yengi. Adudagi tapnadi khummi. Laibakta sumtho haidana tawribani. Icha nupi ama phangjaba simu haraujaba leitri. Adubu ima maibi leimadi angang ama leikhidraibasi khangalagumsi. Loshunduna thamlasi. Karigumba khanglakladi mahak yamna nungai khraroi. Asamna wafam asima yanaduna mama oiribi mangonda lotuna thamkhre. Pung kharagi matungda wakhal tarakli leimasu aduna makhoi puna imung aduda leiri. Leima machanupi adubu mabuk pithakli mamonaba maithongda magi nupigi penjaba maithong ubada chawba yamna haraujei. Amaibi angang unabi aduna sumna tapna hai. Yengoi jani nachanupi ase asamba madi natte tangna phangbagi mathakta masada laigi oiba samil khara yauri tungda kari thokani haiba ngamde aduna nachawa cheksina senauko mahangna chahi kulni thoi leisa pharakpa matamda karigumba khara thokpa yai masi haidana thawai wabadi matauganuko hairagliba wafam masida matai manau anidu yengnei nungaifam khangde haraufam khangde haiduna tauribani matai manau anigi mataudu. Amaibi aduna tapna harauna mahairai. Nacha masak phajabi asigi kari ming kaurage haina khallaba. Hanana masi thonsi kaina haina khibaga leibro na khoibo. Hangaiba wasida nokchei aduga mama oiribi leiba mana tapna machada nungsini yengduna sumna hairai. Matam kuina sangna imita isa uraroidra khanduna pukning wana leisabani. Adubu isa nupi asina mama aigi inakta laklabada awaba pumba kokjari. Mama aina isa nupi asigi mingbu Urirei haina kaurage pai manungda khankre. Chawbasu magi loina bigi wado tabada harauna khummi. Fazai madugi mingdo aigi hingol chaigoi dungda Naitom Satpi Urirei paksai onthongnasu. Amaibi aduna ngasina chana malim khongdarakpasida harau tayambagum punsi nungsangla harauna leiboyuko. Asamna amaibi adudi chatkirami. Amaibi aduna chatkrabada chawba leimada nungsina yengi. Leima ngasidi ekhoi anina matam kuina sangna wajarakpado koklido kayada nungairaba numitno ngasi ase. Nupi oibi mapokta pokluba oibana yumnak amagi mau oiraba matamda
ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯥ ꯊꯤꯈꯤꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯦꯗꯣ꯫ ꯏꯆꯥ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯅꯤ꯫ ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯃꯥ ꯅꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯍꯤꯡꯒꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯉꯩ ꯅꯇꯨ ꯅꯥꯝꯃ ꯑꯃꯠꯇꯁꯨ ꯇꯦꯛꯍꯜꯂꯣꯏ꯫ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯂꯥꯡꯗꯒꯤ ꯑꯀꯤꯕꯒꯤ ꯃꯁꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯆꯥ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕꯅ ꯀꯥꯎꯍꯟꯈ꯭ꯔꯦ, ꯅꯥꯊꯩꯕꯤꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯈꯪꯍꯧꯗꯦ꯫ ꯊꯥꯕꯨꯝ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 50 ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯃꯇꯣꯝꯇ ꯏꯅꯩ ꯍꯥꯏꯗꯨꯅꯤ꯫ ꯄꯤꯛꯇꯨꯅ ꯂꯩꯔꯝꯕꯤ ꯎꯔꯤꯔꯩ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯄꯨꯡꯈꯛ ꯐꯥꯔꯛꯂꯦ꯫ ꯁꯛꯇ ꯌꯦꯡꯉꯤ ꯐꯖꯩ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯋꯥꯠꯇꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯂꯩꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯂꯦꯞꯇꯨꯅ ꯍꯤꯡꯒꯣꯜ ꯃꯇꯣꯝꯗ ꯏꯟꯁꯥꯡ ꯍꯦꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯩ꯫ ꯍꯥꯏ ꯕꯦꯝꯃ, ꯎꯔꯤꯔꯩ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯅꯪꯕꯣ, ꯂꯥꯛꯑꯣꯅꯦꯍꯦ꯫ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ ꯎꯔꯤꯔꯩ꯫ ꯑꯗꯨꯒ ꯌꯦꯟꯗꯥꯏ ꯊꯛꯇ ꯍꯦꯛꯂꯕ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯄꯥꯟꯕ ꯈꯔ ꯍꯦꯛꯂꯦ, ꯌꯥꯅꯕ ꯊꯣꯡꯉꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯂꯩꯅꯕ ꯇꯥꯔꯦ꯫ ꯍꯣꯏ, ꯑꯗꯨꯅꯤ, ꯅꯄꯥꯅ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯁꯪ ꯃꯆꯥ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯨꯕ ꯆꯥꯎꯕꯗꯨ ꯋꯥꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯂꯝꯕꯤꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯗꯣ, ꯎꯔꯤꯔꯩꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯩꯍꯦ, ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯃꯥꯜꯂꯤꯅꯦ꯫ ꯍꯦꯛ ꯎꯕꯗꯅꯦ ꯃꯁꯥꯗ ꯌꯥꯝꯅ ꯃꯉꯥꯜ ꯆꯥꯎꯕ ꯑꯃꯒꯨꯝ ꯇꯧꯏꯗꯣ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯆꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯐꯪꯖꯕ ಮಿಕುꯞꯇꯒꯤ ꯍꯧꯅ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯦ, ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯔꯤ ꯊꯣꯛꯂꯒꯗꯣꯏꯅꯣ ꯈꯟꯕꯗ ꯋꯥꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯍꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯁꯥꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ꯫ ꯏꯆꯥ ꯐꯪꯉꯤ ꯍꯥꯏꯕꯒꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ, ꯀꯔꯤ ꯇꯧꯔꯒ ꯐꯪꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕ ꯀꯌా ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯇꯁꯦꯡꯕ ꯑꯃ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯗ ꯍꯤꯡꯕꯅꯤꯗꯣ, ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯆꯥꯎꯕ, ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯜꯂꯨꯒꯅꯨꯗ, ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯍꯜ ꯑꯗꯨ ꯉꯥꯡꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯛꯄ ꯃꯥꯏꯊꯣꯡꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯐꯤꯁꯥꯈꯣꯜꯗ ꯃꯆꯥꯅꯨꯄꯤ ꯎꯔꯤꯔꯩꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯅꯪꯒꯤ ꯄꯥꯕꯁꯦ ꯋꯥꯔꯦꯅꯦꯍꯦ, ꯑꯌꯨꯛ ꯌꯦꯟꯗꯥꯗꯒꯤ ꯂꯧꯕꯨꯛꯇ ꯂꯩꯔꯨꯕꯁꯤꯗ꯫ ꯎꯔꯤꯔꯩ ꯁꯥꯔꯝꯕ ꯐꯤ ꯂꯦꯞꯇꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯗꯨ ꯈꯨꯝꯃꯤ, ꯂꯣꯏꯔꯝꯂꯅꯤꯌꯦ ꯏꯃꯥꯅ, ꯄꯥꯕ ꯆꯥꯏꯊꯕꯤꯔꯨꯔꯣ, ꯅꯆꯥ ꯆꯥꯛꯁꯪꯗ ꯆꯪꯖꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡꯖꯔꯒꯦ꯫ ꯃꯄꯥꯗ ꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯦ꯫ ꯑꯗꯨꯒ ꯇꯍꯥꯅ, ꯏꯃꯥ, ꯄꯥꯕ ꯍꯜꯂꯛꯂꯦ, ꯂꯣꯏꯔꯕꯗꯤ ꯆꯥꯛꯇꯣ ꯑꯝꯇ ꯊꯤꯅꯕ ꯇꯧꯔꯁꯤ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯤ ꯏꯄꯥꯅ꯫ ꯍꯣꯏ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯊꯣꯛꯃꯤꯟꯅꯩ, ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯕꯥꯔꯤ ꯑꯃꯗꯤ ꯅꯥꯏꯁꯤ ꯃꯌꯥꯝꯗꯨ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯄꯤꯖꯅꯕ ꯇꯧꯔꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯍꯔꯥꯎ ꯇꯧꯏ, ꯌꯥꯝꯅꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ, ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯆꯍꯤ 50 ꯌꯥꯝꯂꯛꯂꯦ, ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯛꯄ, ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯖꯗꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯕꯦꯝꯃ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯃꯟ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯤ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ? ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤꯉꯩꯗ
ꯃꯕꯦꯝꯃ ꯑꯣꯏꯕꯗ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯀꯅꯥꯅ ꯍꯥꯏ? ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯄꯤꯔꯛꯀꯅꯤ ꯂꯤꯛꯂꯥꯏ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯈ꯭ꯋꯥꯏꯅ ꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯅꯕ ꯑꯩ ꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯨꯝ ꯊꯣꯛꯂꯣ ꯇꯝꯂꯝꯕꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯕꯦꯝꯃ ꯑꯣꯏꯔꯦ, ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯅꯍꯨꯝꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ, ꯑꯔꯦꯝꯕꯗ ꯋꯥꯈꯜ ꯋꯥꯅꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯑꯩꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯏꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯖꯕꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯤꯕꯁꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯅꯪꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯃꯈꯣꯏꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯄꯦꯜꯍꯟꯕ ꯃꯈꯣꯏꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯕꯦꯝꯃ ꯂꯤꯛꯂꯥꯏꯅꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯕꯦꯝꯃ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯩ꯫ ꯅꯥꯏꯁꯤ ꯑꯃꯅ ꯁꯨꯝꯅ ꯍꯥꯏ, ꯃꯕꯦꯝꯃ, ꯁꯣꯝꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤꯗꯣ꯫ ꯂꯤꯛꯂꯥꯏꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯗꯣꯝꯗ ꯇꯞꯅ ꯐꯝꯊꯖꯩ, ꯑꯗꯨꯒ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯗ, ꯌꯦꯡꯉꯣꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ꯫ ꯅꯥꯏꯁꯤ ꯃꯌꯥꯝꯗꯣ ꯃꯕꯦꯝꯃ ꯃꯍꯥꯛꯀꯤ ꯋꯥꯍꯪꯗ ꯄꯦꯟꯖꯕ ꯄꯣꯛꯆꯩ, ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤꯗꯣ꯫ ꯅꯥꯏꯁꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕꯗ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯅꯨꯅ, ꯐꯔꯦ, ꯅꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ, ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯂꯩꯕꯥꯛ ꯀꯣꯏꯗꯕ, ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯨꯜ ꯀꯣꯏꯔꯨꯁꯤ꯫ ꯃꯕꯦꯝꯃꯒꯤ ꯋꯥꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯆꯥꯎꯕꯅ, ꯂꯩꯃ, ꯏꯆꯥꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯣꯏꯅꯣ? ꯏꯁꯣꯔꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯊꯣꯛꯍꯟꯒꯦ ꯈꯜꯂꯤꯕꯅꯣ? ꯃꯇꯝꯗꯤ ꯈꯪꯍꯧꯗꯕꯅ ꯊꯥꯔꯛꯂꯤꯕ ꯆꯍꯤ ꯑꯗꯨꯕꯨꯁꯨ ꯁꯨꯔꯛꯀꯗꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯆꯥꯎꯕꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯊꯥꯡꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗꯒꯤ ꯃꯄꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯅꯨꯡꯁꯤꯕꯅ ꯀꯥ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯁꯨꯝꯅ ꯍꯥꯏꯕꯗ ꯂꯩꯃꯁꯨ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯗꯨꯅ ꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ, ꯆꯨꯝꯃꯤ ꯃꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯃꯣꯝ ꯇꯅꯧꯕꯤꯁꯦ ꯀꯨꯝꯖꯥ ꯃꯥꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯊꯥꯔꯛꯈꯤꯕ ꯆꯍꯤ ꯑꯗꯨꯕꯨ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦꯗꯣ, ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯅꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯌꯨꯛꯀꯤ ꯀꯣꯔꯧꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖꯒꯨꯝ ꯉꯥꯜꯂꯤꯕꯤ ꯏꯆꯥꯁꯦ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯁꯨ ꯋꯥꯏ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯣꯏꯅꯣ ꯈꯟꯕꯗ꯫ ꯄꯤꯛꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯐꯖꯃꯟꯈꯤꯕꯒꯤ ꯏꯆꯥ ꯑꯁꯤ ꯂꯥꯏꯒꯤ ꯃꯤꯠꯌꯦꯡ ꯃꯤꯒꯤ ꯃꯤꯍꯨ ꯆꯪꯉꯤꯗꯣ ꯃꯄꯥ꯫ ꯃꯃꯥ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕꯗꯤ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯥꯊꯖꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯁꯤꯅ ꯋꯥꯕꯅꯤ꯫ ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯗꯦ, ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ꯫ ꯏꯆꯥ ꯑꯁꯦ ꯑꯅꯤꯗ ꯁꯨꯔꯝꯂꯕꯗꯤ ꯈꯔꯁꯨ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯅꯣ? ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯎꯔꯤꯔꯩꯕꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯎꯔꯤꯔꯩ ꯃꯍꯥꯛꯇꯤ ꯃꯥꯒꯤꯗꯃꯛ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯈꯤ ꯉꯥꯡꯈꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯅꯨ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ, ꯀꯣꯔꯧꯅ ꯃꯌꯨꯝ ꯆꯪꯉꯝꯗꯥꯏ, ꯇꯝꯌꯥꯅ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯃꯇꯝ, ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯎꯔꯤꯔꯩ ꯂꯥꯏꯖꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯩ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨ ꯍꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯁꯟꯂꯧ ꯃꯊꯦꯜꯗꯨ ꯈꯟꯅꯔꯁꯤ꯫
ꯃꯃꯥꯗ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯎꯔꯤꯔꯩ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯃꯄꯥ ꯆꯥꯅꯅ ꯃꯕꯦꯝꯃ ꯂꯤꯛꯂꯥꯏꯅꯨ ꯃꯍꯥꯛꯅ ꯂꯥꯛꯄꯒ ꯊꯦꯡꯅꯔꯦ꯫ ꯎꯔꯤꯔꯩ ꯃꯍꯥꯛꯇꯤ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯕꯅ ꯎꯔꯨꯗꯦ ꯃꯕꯦꯝꯃ ꯃꯍꯥꯛꯄꯨ꯫ ꯑꯗꯨꯕꯨ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯂꯤꯕꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕꯤ ꯃꯕꯦꯝꯃ ꯃꯍꯥꯛꯇꯤ ꯎꯔꯤꯔꯩꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯜꯂꯛꯄ ꯐꯥꯎꯖꯩ, ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯉꯤ, ꯇꯝꯅ ꯁꯣꯟꯖꯩ ꯆꯤꯝꯕꯥꯜꯗ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ! ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ꯫ ꯎꯔꯤꯔꯩ ꯃꯍꯥꯛꯀꯤ ꯐꯖꯕꯗꯤ ꯀꯔꯤꯒ ꯁꯩꯊꯥꯔꯁꯤꯒꯦ? ꯁꯩꯊꯥꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯅꯨꯖꯥꯒꯤ ꯋꯥꯏ ꯋꯥꯏ ꯇꯥꯕꯤ ꯁꯝꯂꯥꯡ, ꯅꯤꯡꯗꯨ ꯌꯩꯅ ꯅꯤꯡꯊꯤꯖꯕꯤꯅꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯤꯕ ꯃꯥꯂꯪ ꯃꯃꯥꯁꯨ ꯑꯉꯥꯎꯕꯅꯤ, ꯍꯦꯟꯅ ꯂꯛꯅꯔꯤꯕꯒꯨꯝ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯗ ꯌꯩꯁꯤꯟꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯍꯨꯝꯍꯜꯂꯤ꯫ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ, ꯁꯝꯂꯥꯡꯗ ꯇꯥꯡꯖꯗꯨꯅ ꯌꯥꯜꯂꯤꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ, ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯆꯕꯤ ꯀꯨꯆꯨ ꯍꯥꯏꯔꯦ ꯇꯉꯧꯕꯤꯅꯤꯗꯣ꯫ ꯎꯔꯤꯔꯩꯒꯤ ꯐꯖꯕꯗ ꯄꯥꯈꯪꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯂꯤꯛꯂꯥꯏꯅꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯂꯤꯛꯂꯥꯏꯅꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯎꯔꯤꯔꯩꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯂꯩ, ಮಿಕುಪ್ಸಿದ ಒಯ್ನಿಂಗಿ ಮಮಾ ಹಾಯ್ಬದು ಇಚಾ ನಿಂಗೋಲ್ ಒಯ್ನ ಫಂಗಜದ್ರಬಸು ಅಯಿಗೆ ಇಚಾ ಪಿಬಾ ಲೈರಮ್ಲಬದಿ ಮಹಾಕ್ ಅಸೆ ಇಮೌ ಒಯ್ನ ಫಂಗಜಬ ಯಾಬನಿ ಕಯಾದ ಲೈಬಕ್ ಥೀನ ತಮ್ಲಿಬನೋ ಅಯಿಗೆ ಲೈಬಕ್ ಅಸೆ ಮತಂದೆ ಹೌಖಿಬ ಖಂಗೌದೆ ಮತಂ ಖರಸು ಹೌಖಿರಮಿ ಒಂಥೋಕ್ಪಗಿ ಮತೌನಿ ngасidi itha thajadana maikai mari sumdai nipan mak akiba phangma masakta akhak arau nonglai nungsit tawrami imong adada makoi ahum tasinduna lairami urirei mamagi mathanungda lei aduga sumtapna ima yamna kijaye onthongna sukalle seliba nonglai nungsit ase ima hoi lairibasidi kigano ngayak lairaga phakrani mahausa imagi khoisaunaba matawdi kanana su thingba ngamde laire ina khunba haibagi michang leitedo chap manai siliba nonglai nungsitna leiba pomba awaphamda tare sana konungse lairiba pokri achauba mayamdudagi ising pathorakpana mafamda loina tungduna ising ichau thokle adubu khara khajik tonganba mapong mabema oirubana thoini hena mathoi wabadi tawrudri mana wabana mamita macha urudabagi wajabani liklainu uriregi wakhal khali mita uriraibu ui kanagi macha ningol bu oirigaba aduk lam yauna phajabadi aigi icha oina phanglamlabadi kayagi matit nungai jagadaba aina pokpa isa natrabasu mahakpu kanano karino thiduna icha gum yengsinbiba icha sakpa yaina aduga kaigino aina mikup khasiktang thengnabi mabu aigi thamoina khoida jaruriba hojikti liklainu mabema mahakna uriregi khongul lirage haiduna pai manungda khankhre mahausa lairembi mahaki punglon matung ina onba miyoibagi laibak punsini aduna tambangamba nate nongju kanna chukhibana pat pukri pumba isingna ningnik launare ngami kharadi kokda khut haple miyam pumba lemlei nga phaba chatnarami miyamna harauna nga phaba chatpadu ubada urirei mahaksu chatningaduna mamagi manakta changaktuna tapna hai palem isu imanabi kayasu lemlei nga phaba chatlido aisu chatlugeba korau mana mamdringai nacha hanjarake leima machagi wadu yaningdraduna makok ado haiduna tapna nangi babasu lu thumba chatki isana lemlei nga chaningagana imana chatuna leiruge kumgi nong chubada ibema lemlei nga phaba chatkinu lai sathokpa lai kumtharakpa matamni laibakna thidana tubi lai mayukna rurabadi chaibi chaitheng soidana phangani ne urirei mamagi waduda anam tanbasu ngamde ningai tawbasu mayadabagum tumin lei machagi nungai taba maithong adu ubada hojikti mama oiribi leimasu chatkino haina thingba ngamde aduna sumna amuk makha tarai fare isana aduk yamna chatninglabadi ngaihak chatluro korau mana tadringai anganba mahakna mamdringai halau koibema mama na harauna hairak labasida urirei prapram nga phaba chainaba thorang le
ꯄꯣꯠꯂꯝ ꯄꯨꯝꯕ ꯄꯨꯗꯨꯅ ꯄꯥꯠ ꯑꯃꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯃꯇꯥ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯏꯟ ꯑꯗꯨ ꯊꯥꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯉꯥꯅ ꯌꯥꯝꯅ ꯐꯥꯈꯤꯕꯅ ꯑꯋꯥꯕꯁꯨ ꯄꯣꯛꯂꯝꯗꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯎꯔꯤꯔꯩ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯇꯝꯂꯕꯣꯏ ꯈꯨꯃꯟ ꯃꯍꯥꯛꯅ ꯁꯥꯊꯨꯔꯛꯄ ꯑꯃ ꯃꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯥꯏꯔꯦꯟ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯝꯂꯩ ꯉꯥꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯖꯗꯕꯤ ꯎꯔꯤꯔꯩ ꯃꯍꯥꯛꯇꯤ ꯃꯤꯠꯃꯥꯡꯗ ꯉꯥ ꯃꯌꯥꯝ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯁꯣꯜꯂꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯥꯕ ꯅꯨꯡꯉꯥꯏꯔꯅꯤꯗ ꯑꯁꯤꯗꯤ꯫ ꯏꯟ ꯑꯁꯤ ꯉꯥꯏꯍꯥꯛ ꯊꯝꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯌꯦꯟꯗꯥꯏ ꯑꯁꯤꯅ ꯎꯞꯄꯒ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯉꯥꯏꯍꯥꯛ ꯀꯨꯝꯊꯗꯨꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯤ ꯂꯦꯝꯂꯩ ꯉꯥ ꯑꯗꯨꯕꯨ ꯐꯥꯔꯒꯦ ꯍꯥꯏꯗꯅ ꯏꯁꯤꯡꯗꯨꯗ ꯌꯦꯟꯗꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯣꯡꯊꯩ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯂꯦꯝꯂꯩ ꯉꯥꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯃꯤꯜ ꯐꯪꯕꯗ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯕꯤ ꯂꯥꯏꯗꯤ ꯀꯅꯥꯕꯨꯁꯨ ꯅꯥꯆꯨꯡꯗ ꯊꯦꯛ ꯊꯦꯛꯇꯅ ꯆꯠꯄꯅ ꯇꯥꯏꯕꯪ ꯅꯃꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯇꯨꯕꯤ ꯂꯥꯏꯒꯤ ꯃꯁꯥꯗ ꯇꯅꯧꯔꯨꯕꯤ ꯈꯨꯠꯇꯨꯅ ꯊꯦꯡꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯦꯡꯂꯛꯂꯕꯁꯤꯗ ꯆꯠꯂꯝꯕ ꯇꯨꯕꯤ ꯂꯥꯏꯔꯦꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯉꯥꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯇꯣꯔꯛꯄꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯤ ꯂꯩꯁꯥ ꯃꯉꯣꯟꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯧꯁꯥꯗꯅ ꯇꯨꯕꯤ ꯃꯍꯥꯛꯇꯤ ꯂꯩꯔꯣꯏ ꯂꯩꯔꯣꯏ ꯆꯠꯈꯤ꯫ ꯎꯔꯤꯔꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯇꯤꯉꯛ ꯇꯤꯉꯛ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯍꯥꯟꯅꯣꯡ ꯎꯔꯤꯔꯩ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯊꯥꯔꯛꯈꯤꯕ ꯆꯍꯤ ꯑꯗꯨ ꯁꯨꯖꯔꯛꯂꯕꯅꯤ, ꯄꯨꯟꯁꯤ ꯆꯦꯡꯖꯦꯟ ꯇꯦꯟꯅ ꯇꯝꯂꯝꯂꯕꯅꯤꯗꯣ꯫ ꯈꯣꯌꯨꯝ ꯂꯥꯏꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯊꯦꯡꯅꯕꯅ ꯍꯧꯖꯤꯛꯇꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯠꯄꯥꯟ ꯑꯗꯨꯗ ꯎꯔꯤꯔꯩ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯕꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯂꯩꯃ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦ꯫ ꯂꯩꯀꯥꯏ ꯋꯥꯡꯃ ꯆꯠꯇꯨꯅ ꯃꯆꯥꯒ ꯇꯤꯟꯅꯕꯁꯤꯡꯗ ꯃꯆꯥꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯎꯏ ꯈꯪꯏ ꯀꯧꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯨ ꯊꯨꯝꯕ ꯆꯠꯂꯨꯕ ꯆꯥꯎꯕ ꯍꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯤꯡꯌꯥꯒꯤ ꯊꯦꯜꯄꯥꯠꯇ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯅ ꯑꯃꯨꯛꯁꯨ ꯆꯨꯔꯛꯂꯤ꯫ ꯅꯣꯡꯂꯛꯇ ꯂꯩꯃ ꯀꯞꯂꯦ꯫ ꯏꯉꯥꯒꯤ ꯅꯣꯡꯍꯧꯒꯨꯝ ꯂꯩꯃ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯕꯁꯤꯕꯨ ꯇꯥꯗ꯭ꯔꯕꯔꯣ? ꯏꯃꯥꯒꯤ ꯏꯆꯥꯊꯣꯏꯕꯤ ꯎꯔꯤꯔꯩ! ꯍꯩ ꯃꯃꯥ, ꯀꯞꯀꯅꯨꯅꯦ, ꯀꯞꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯅꯦ꯫ ꯂꯥꯎ, ꯏꯆꯥꯕꯨ ꯊꯤꯁꯤ, ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯍꯩ, ꯄꯟꯊꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ, ꯄꯥꯠꯁꯤꯗ ꯀꯨꯝꯊꯁꯤꯅꯦ ꯃꯃꯥ ꯅꯪꯕꯣ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯤ ꯑꯅꯤꯗꯨ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯕꯅ ꯊꯦꯡꯅꯔꯦ ꯃꯆꯥꯅꯨꯄꯤ ꯎꯔꯤꯔꯩ꯫ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯃꯆꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ꯫ ꯎꯔꯤꯔꯩ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ? ꯅꯃꯤꯠ ꯁꯤꯡꯉꯨꯁꯦ, ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯤ ꯏꯃꯥꯅꯤ ꯏꯕꯦꯝꯃ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯗꯦ ꯎꯔꯤꯔꯩ꯫ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯨꯜꯗꯤ ꯂꯩ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯛꯈꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯦ꯫ ꯃꯃꯥ ꯂꯩꯃ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯇꯩꯔꯦꯟ ꯄꯨꯡꯐꯥꯏꯅ ꯎꯔꯤꯔꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯜꯂꯤ꯫ ꯍꯩ ꯍꯩ, ꯇꯨꯕꯤ ꯂꯥꯏꯅ ꯇꯩꯐꯝꯗ ꯇꯩꯕꯤꯔꯣ, ꯅꯥꯟꯐꯝꯗ ꯍꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯁꯣꯟꯕꯒ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯎꯔꯤꯔꯩ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯤꯠ ꯁꯤꯡꯉꯤ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯆꯥ ꯋꯥꯈꯜ ꯇꯥꯔꯦꯗꯅ꯫ ꯎꯔꯤꯔꯩ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯆꯥꯎꯕ, ꯅꯆꯥꯅꯨꯄꯤꯁꯤ ꯂꯥꯏ ꯑꯣꯛꯅꯔꯤ꯫ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ꯫ ꯂꯩꯔꯨ ꯂꯩꯔꯨꯕ ꯃꯐꯝꯗ ꯑꯣꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ, ꯃꯥꯂꯦꯝ ꯀꯣꯏꯕ ꯉꯝꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯂꯥꯏꯅ ꯁꯥꯕꯤ ꯏꯕꯦꯟꯗꯧ ꯂꯩꯁꯅꯥ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯋꯥꯈꯜ ꯇꯥꯔꯕꯁꯨ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯗꯅꯤ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯌꯨꯕ꯫ ꯆꯥꯎꯕ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯕꯨ
ꯃꯥꯏꯕ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯑꯁꯤꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯆꯥꯎꯕ꯫ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯃꯥꯏꯕ ꯑꯗꯨꯒ ꯆꯥꯎꯕꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ꯫ ꯆꯥꯎꯕ, ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯑꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛꯇ ꯁꯨꯝꯊꯣꯛꯑ ꯇꯝꯂꯝꯕꯅꯤ꯫ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯆꯥꯎꯕ ꯃꯥꯏꯕꯁꯤꯒꯤ ꯋꯥꯍꯩꯗ꯫ ꯆꯨꯝꯃꯤ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ? ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯂꯝꯕꯅ ꯃꯥꯏꯕ ꯑꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯤ꯫ ꯇꯥꯕ꯭ꯔꯥ ꯃꯃꯥ? ꯅꯆꯥ ꯑꯁꯤ ꯇꯨꯝꯅꯤꯡꯂꯝꯂꯅꯤ꯫ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯅꯕ ꯇꯧꯔꯨ, ꯑꯩ ꯆꯥ ꯁꯪꯉꯝꯒꯦ꯫ ꯂꯩꯃ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯇꯞꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯈꯩ ꯉꯥ ꯐꯥꯕ ꯆꯠꯂꯨꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯖꯕꯗꯥꯏ ꯀꯔꯤꯒꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯨꯔꯤꯕꯅꯣ? ꯎꯔꯤꯔꯩ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯥꯕꯥ, ꯍꯌꯦꯡꯒꯩꯗꯤ ꯅꯆꯥꯁꯦ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯔꯣꯏ꯫ ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯅꯄꯥ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯆꯥꯎꯕ ꯃꯆꯥꯗ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ, ꯋꯥꯍꯩꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯎꯔꯤꯔꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯃ ꯁꯤꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯈꯌꯣꯝ ꯂꯥꯛꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯑꯃꯗꯤ ꯃꯕꯦꯝꯃ ꯑꯣꯏꯔꯤꯕꯤ ꯂꯤꯛꯂꯥꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯔꯤꯔꯩꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯂꯩꯕꯥꯛꯀꯤ ꯃꯕꯦꯝꯃ ꯃꯍꯥꯛꯅ ꯊꯥꯖꯗꯅ ꯂꯥꯛꯄꯅ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯃ ꯌꯥꯝꯅ ꯉꯛꯏ꯫ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄ ꯋꯥꯍꯩ ꯄꯨꯝꯕ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗ ꯍꯥꯏꯕ ꯉꯝꯗꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒ ꯆꯥꯎꯕꯒ ꯈꯌꯣꯝ ꯂꯥꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯂꯤꯛꯂꯥꯏꯅꯨ ꯂꯩꯃꯗ ꯌꯦꯡꯉꯤ꯫ ꯂꯩꯃ, ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯧ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯌꯣꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯏꯁꯣꯔ ꯈꯣꯏꯔꯝꯕꯗ ꯇꯥꯈꯤ꯫ ꯆꯥꯎꯕ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕ꯭ꯔꯥ? ꯍꯣꯏ, ꯊꯣꯛꯈꯤ ꯑꯣꯖꯥ꯫ ꯋꯥꯐꯝꯁꯤ ꯑꯩꯅ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯅꯆꯥ ꯐꯥꯏꯕꯣꯛ ꯄꯣꯛꯄ꯭ꯔꯥ? ꯅꯣꯡꯃꯇ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯔꯨꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯒꯤꯠ ꯂꯥꯎꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯨꯝꯐꯝ ꯈꯪꯗ ꯑꯃꯥꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯄꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯈꯤꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯟꯗ ꯃꯇꯝꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯊꯣꯛꯂꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯕꯗꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯇꯧꯐꯝ ꯊꯣꯛꯄ ꯗꯈꯤꯅꯥ ꯇꯧꯏ, ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯨꯝꯅ ꯊꯣꯛꯂꯣ ꯇꯝꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝꯗ ꯎꯔꯤꯔꯩ ꯆꯩꯕꯤ ꯆꯩꯊꯦꯡꯅꯗꯨꯅ ꯃꯁꯥꯗꯨ ꯃꯔꯥꯡ ꯃꯕꯨꯛ ꯀꯪꯈꯠꯂꯛꯏ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯗꯤ ꯈꯪꯉꯝꯗꯦ꯫ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛꯄꯨ ꯄꯣꯊꯥꯕ ꯁꯪꯗꯕꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯎꯔꯤꯔꯩ ꯉꯥꯏꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯝꯂꯒ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯎꯔꯤꯔꯩ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯊꯪꯅꯕ ꯑꯌꯨꯛꯇ ꯂꯩꯃ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯧꯕ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯀꯞꯂꯦ ꯃꯈꯣꯜ ꯊꯣꯛꯅ꯫ ꯏꯆꯥꯊꯣꯏꯕꯤ, ꯍꯟꯇꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯏꯆꯥꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ꯫ ꯅꯪꯕꯨ ꯑꯗꯨꯃꯛ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ꯫ ꯂꯩꯃ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯏꯕꯦꯝꯃ, ꯌꯥꯔꯣꯏ, ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ ꯏꯃꯥꯒꯤ ꯎꯔꯤꯔꯩ? ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯎꯔꯤꯔꯩ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯃꯩꯆꯥꯛ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄ ꯂꯤꯛꯂꯥꯏꯅꯨ ꯃꯕꯦꯝꯃ ꯃꯍꯥꯛꯁꯨ
ꯅꯤꯡꯊꯧ ꯈꯨꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯆꯩꯅꯥ ꯑꯗꯨꯕꯨ ꯊꯦꯡꯅꯔꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯃꯕꯦꯝꯃ ꯂꯩꯃꯗ ꯌꯦꯡꯗꯨꯅ, "ꯀꯥ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯅ ꯐꯪꯉꯤꯕ ꯆꯩꯅꯥ ꯑꯗꯣ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯋꯥꯐꯝ ꯄꯨꯝꯕ ꯅꯥꯊꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ, ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯂꯥꯛꯂꯗꯨꯅ, ꯋꯥꯔꯕꯁꯨ ꯋꯥꯅ, ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯕꯁꯨ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯋꯥꯕꯔꯛꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫